Hello, mayam. I ngasi mayam da kaino ta share tawjage ai life ki matang da. Mayam na hanadagi ai viral chatpa khotpa mayam thokiba ai crime ai life ta thokiba mayam do. Ai ai nupa ai nungsinaba nupa duga magni atopa nupa atopa aiga kaino tawruba kholuba amta leite aiga ai hek nungsinajaba nupa gani maga ai chela matungda waroi posu pure aduga viral kamaina chakrino dusu ai mayam da sengbudo ngasi loi haidoge nahandagi aina zalaga mina ai ngon negative comments mayam Patana lana ubi bado ay nga sidi loy sing doctor again na han ngay di khang ga tumin na lay badi ang 22 di day bani gi chahi mari shu doi ne ba ado hoji sai jiri da ine seng bai di ai jiri da pokba macha ni jiri da lay ma na hingang dai ne hingang makha lai kai dai gi romario khoinai jam ko bane ado ibani je waroi phanayam incident mayam thoe viral kamaina chakrino dusu ai sengdo jage ngasi numi sida hoi ibani leiminare aduga privacy gi photos video mangon de lei bado kamain tawraga thadokhrino dusu ai hai ge ngasi mana phone je langbadagi phone display yagi da badagi phone sembam da chatlaga phone sembam sidagi phone exchange tawbadagi phone do repair tawbada video je phone do yara kanda reset tawra kanda video se yaurakpadagi mina mathang share tawna gi bane dumain tawraga adugi magi through dagi magi phone semubagi adugi through dagi viral da chakhi bane po chai mayam da ngasi loi asengba do haidok charage mina lana uba negative comments mayam pirak pai ngasi phawba lolaga ai khumde dum ignore tawraga lei dong ngasi loi haido ai ngasi live tharaiba maram jisu ai haige ma je ngarang dang baw badai bani je wari sanari ba nungdang da call pairaga dum wari sanari aduga last 2 days mana ai je Instagram dagi unfollow tawri je na kai maram gino nang nai unfollow tawri maram je na haire aduga mana ingon da hare khoi ma hoina yada baine chai baine ga matam khara ingna chikna leiji ko je aina phare ma thajaru bai hoi haire aduga adui matungda aina hojikta ai duty halak patangai duty hala kan sidai naw nupi jina che nang wari ta triboro manang nupa do nupi chele nupi to pachele ne photo thagale ne na hare ai rang kreba ai je tau bam lak phom khang dre ai kai do doi no hoi aham badai bani je chele aham bada senapati da chelure senapati da chela matung da moi ge family na ibani je yum da chele je haidok tre ma ju ki re ibani makki na haidok tre yum da paw je pi da badagi khabar da du adami mayam na dumaya happy rak padagi ibani je last ta senapati da ju ibani je phana kuina lo je moi ge family na tawraga thi bala e thi akhoina moi family da paw pi re last ta pira matung da moi ge family na khoi se lo bala matung da police station da aigi family aigi ima baba loina phajal laga thanamme moina khoi ima ipa da moina nachanupi na ichanupa pura chakhre phara chakhre kidnap tau kare dunia da ni na haraga ima ipa ji da moina maran sijal laga ipa ga ima da jail da tham leirame jail da thamba dagi jail da thamme adu ga ai police station da pure moina police station da pubadagi aina wari do asengba do loi lithoe police ta adudagi moina case to palurabni na court tika da bayadre chaya court ta khoi ja court kae ba aduda ibani je nungsinaraga chen bane je police sing da loi haira matung da moina jo moi imung na ju khange adagi di moi su case to thangat lurabani na ai baw ba guli pi je ba moina police station manung da moi ke family na ai guli pi je ba thema kan da ije guli bijai noi ni luhong bidoi ni adu court da noi adu mai na hayu court ta seng bai do kanu noi ni lam koi bachat pani hayu natraga di noi kaino tawni naman aingon da thriken toy ba moina ki halle ba napa jo thabak
ꯅꯄꯥꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯇꯠꯀꯅꯤ ꯅꯄꯥꯁꯨ ꯖꯦꯜ ꯆꯪꯒꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯀꯤꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯂꯣꯠꯂꯒ ꯖꯁꯀꯤ ꯃꯃꯥꯡꯗ 이바니 ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯐ꯭ꯔꯦꯟꯅꯤ ꯏꯃꯥ ꯏꯄꯥꯗ ꯂꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯇꯕꯤꯗ 이바니 ꯀꯣꯏꯔꯨꯕꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ 이바니ꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯃꯤꯅ ꯂꯥꯟꯅ ꯂꯣꯏꯅ ꯎꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯅꯨꯄꯥ ꯔꯦꯞ ꯇꯧꯏ ꯅꯨꯄꯥ ꯀꯤꯗꯅꯦꯞ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ 이바니ꯁꯦ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯂꯩꯀꯥꯏ ꯃꯤ ꯇꯧꯔꯒ 이바니ꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯝꯕꯣꯜꯗ ꯏꯄꯥꯁꯦ ꯅꯝꯕꯣꯜ ꯑꯩꯈꯣꯏ ꯕꯥꯁꯦ ꯅꯝꯕꯣꯜꯗꯩꯅꯦꯕ ꯅꯝꯕꯣꯜꯗꯒꯤ ꯇꯧꯔꯒ ꯀ꯭ꯂꯕꯀꯤ ꯃꯤꯅ 이바니ꯁꯦ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯐꯥꯔꯦꯕ ꯐꯥꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯂꯩꯀꯥꯏ ꯃꯤꯗ ꯂꯣꯏ ꯂꯤꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧ 이바니 ꯅꯨꯡꯁꯤꯅꯕꯅꯤ ꯈꯣꯠꯄꯅꯦꯅ ꯂꯤꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯂꯥꯛꯑꯦ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯐꯖꯅ ꯃꯌꯨꯝꯗ ꯄꯨꯕꯤꯔꯦ ꯃꯌꯨꯝꯗ ꯄꯨꯕꯤꯔ ꯃꯇꯨꯡꯁꯤꯗ ꯑꯩꯒ ꯅꯨꯄꯥꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯁꯛ ꯐꯥꯎ ꯎꯅꯍꯟꯗꯦꯕ ꯃꯣꯏ ꯌꯨꯝꯗ ꯇꯣꯉꯥꯟ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯊꯤꯜꯂꯝꯗꯥꯏꯗꯒ ꯃꯃꯥꯅꯒ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯧ ꯀꯥꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯀꯥꯟꯁꯤꯗ 이ꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇ ꯉꯥꯏꯀꯣ 12 ꯂꯣꯏꯔꯒ ꯅꯣꯏꯅꯤ ꯐꯖꯅ ꯍꯣꯡꯕꯤꯅꯤ ꯈꯣꯠꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯖꯤꯛ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯑꯒꯁꯨ ꯅꯪ ꯌꯥꯒꯅꯨꯀꯣ ꯅꯪ ꯑꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪꯗꯤ ꯉꯥꯏꯌꯨꯀꯣꯅ ꯍꯥꯏꯔꯀꯥꯟꯁꯦ ꯍꯣꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯝꯖꯔꯨ ꯃꯣꯏ ꯐꯅ ꯈꯜꯂꯨꯕꯒꯤ ꯑꯩꯅ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥ 12 ꯂꯣꯏꯕꯐꯥꯎꯇꯪꯗꯤ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯦꯞꯅꯕ ꯋꯥꯔꯤ ꯑꯗꯨꯏ ꯃꯇꯨꯡꯗ 이바니ꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯩ ꯊꯤꯟꯕ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ 이바니ꯁꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗ 이바니 ꯐꯖꯅ ꯀꯣꯏꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯆꯍꯤ 4 ꯁꯨꯔꯛꯇꯣꯔꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯩ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯥꯡꯗ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯅꯨꯡꯗ ꯃꯆꯥꯗ ꯑꯣꯠꯄꯗꯣ ꯑꯗꯨꯗꯣ ꯇꯥꯍꯜꯂꯦꯕ ꯑꯗꯣ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯏ ꯚꯥꯏꯔꯦꯜ ꯆꯠꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟꯠꯁꯇꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯃꯤꯉꯣꯟꯗꯁꯨ ꯈꯠꯅꯕꯁꯨ ꯍꯧꯔꯨꯗꯦ ꯏꯁꯥꯅꯁꯨ ꯂꯥꯜꯂꯨꯕꯩꯅꯤꯀꯣꯅ ꯈꯜꯂꯀꯥꯟꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯇꯧꯔꯤꯉꯩ ꯉꯝꯃꯦ ꯄꯨꯂꯤꯁꯇ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯄꯩꯁꯥꯅ ꯅꯝꯁꯤꯜꯂꯒ ꯑꯁꯦꯡꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯍꯟꯕ ꯑꯗꯨꯒꯨꯝꯕꯗꯣ ꯃꯣꯏ ꯄꯋꯥꯔ ꯈꯔ ꯄꯩꯁꯥꯅ ꯂꯣꯏꯅ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯗꯣ ꯑꯩ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦꯁꯦ ꯉꯁꯤꯗ ꯈꯪꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯍꯜꯂꯛꯑꯒ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯦꯜꯞ ꯑꯝꯇ ꯇꯧꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯜꯚ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯍꯥꯟꯕꯗ 이바니 ꯈꯪꯅꯔꯤꯁꯦ ꯑꯩ ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣꯁꯨ ꯈꯪꯗꯦꯕ ꯍꯣꯏ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯩ ꯄꯩꯁꯥꯗ ꯆꯣꯞꯄꯩꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗ ꯄꯥꯝꯃꯨꯕꯩꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯑꯩ ꯃꯥꯁꯦ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣꯁꯨ ꯈꯪꯉꯝꯗꯦ 이바니 ꯑꯍꯥꯟꯕ ꯈꯪꯅꯕꯗ ꯃꯥꯅ ꯑꯩꯁꯦ ꯃꯆꯤꯟ ꯊꯤꯔꯒ ꯆꯍꯤ ꯂꯣꯠꯂꯒ ꯑꯩꯁꯦ ꯀꯣꯏꯈꯤꯕꯅꯦ ꯑꯗꯣ 이바니ꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯆꯍꯤ 4 ꯁꯨꯔꯛꯇꯣꯔꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦ ꯑꯩ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯕ ꯅꯨꯄꯤꯅꯦ ꯋꯥꯔꯣꯏꯄꯣꯠ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯤꯁꯦ ꯃꯥꯒ ꯑꯩꯒ ꯍꯧꯖꯤꯛ ꯂꯝ ꯂꯥꯞꯅꯔꯤ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯩ ꯊꯕꯛ ꯐꯪꯕꯗꯒꯤ ꯖꯤꯔꯤꯗ ꯂꯥꯛꯑꯒ ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯅꯦ ꯑꯗꯨꯒ ꯃꯥꯁꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯟꯅ ꯑꯗꯣ ꯉꯔꯥꯡ ꯐꯥꯎꯕꯗ ꯐꯥꯎꯅꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯦꯝꯃꯒ ꯑꯗꯨꯝ ꯊꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯃꯥꯡꯍꯜꯂꯦ
ꯃꯌꯥꯝꯗꯒꯤ ꯑꯩ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝꯅꯁꯨ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯤꯔꯣ ꯀꯩꯗꯧꯗꯣꯏꯅꯣꯗꯣ ꯃꯌꯥꯝꯗ ꯑꯩ ꯍꯦꯜꯞ ꯑꯝꯇ ꯅꯤꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯄꯨꯔꯥ ꯕ꯭ꯂꯦꯡꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯗ꯭ꯔꯒ ꯐꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦꯐꯥꯎ ꯇꯧꯔꯕꯅꯦ ꯃꯣꯏ ꯏꯃꯨꯡꯅ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯀꯤꯍꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯊꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯀꯔꯤꯌꯔ ꯃꯥꯡꯍꯜꯂꯦ ꯃꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯅꯤꯀꯣ ꯚꯥꯏꯔꯦꯜ ꯐꯅꯌꯥꯝ ꯆꯠꯂꯨꯔꯒꯁꯨ ꯑꯩ ꯐꯅꯌꯥꯝ ꯃꯤꯅ ꯐꯠꯇꯅ ꯎꯔꯒꯁꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯀꯣꯅ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯨꯕꯩ ꯑꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯀꯣꯅ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯂꯩꯊꯣꯛꯄꯅꯦꯕ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯗꯕꯒꯤ ꯉꯥꯡꯕꯅꯦ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟꯠꯁ ꯑꯣꯏꯒꯦꯔꯥ ꯔꯤꯀ꯭ꯋꯦꯁ ꯃꯦꯁꯦꯖ ꯑꯣꯏꯒꯦꯔꯥ ꯑꯩ ꯅꯣꯡꯃꯗ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯒ ꯄꯤꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯔꯁꯤꯔꯥꯐꯥꯎ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯜꯂꯨꯔꯒꯗꯤ ꯍꯣꯏ ꯑꯩ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯣꯏꯗ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥ ꯌꯨ ꯉꯥꯎꯔ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯁꯥꯎꯔꯒ ꯌꯨꯝꯗꯩ ꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯔꯣꯁ ꯅꯪ ꯑꯝꯇ ꯊꯦꯝꯃꯣ ꯏꯕꯨꯡꯉꯣꯗꯣ ꯅꯪꯅ ꯊꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯤꯇꯪ ꯈꯜꯂꯦ ꯑꯩꯁꯦ ꯃꯤ ꯃꯆꯥꯅꯤ ꯃꯣꯏꯅ ꯃꯤꯒꯤ ꯃꯆꯥꯒꯤꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯃꯆꯥꯗꯣ ꯃꯆꯥꯇꯪ ꯅꯨꯡꯁꯤꯕꯗꯣ ꯈꯪꯉꯦ ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯣꯏ ꯄꯩꯁꯥ ꯄꯥꯏꯗꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯤ ꯀꯔꯤꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯣꯏꯅ ꯀꯩ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦꯅ ꯈꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯕ ꯊꯕꯛꯅꯦꯕ
ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯋꯥꯔꯤꯗꯣ ꯉꯁꯥꯏ ꯑꯩꯗꯣ ꯐꯖꯅ ꯂꯤꯕꯗꯣ ꯋꯥꯠꯍꯧꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯊꯥꯖꯔꯛꯄꯅꯦ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯨ ꯌꯥꯎꯅ ꯏꯖꯠꯇꯣ ꯄꯨꯔꯥ ꯃꯥꯡꯍꯟꯕꯤꯔꯦ ꯃꯣꯏꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯅ ꯔꯦꯞ ꯇꯧꯏꯅꯤ ꯈꯣꯠꯂꯤꯅꯤꯅ ꯍꯥꯏꯔꯒ ꯃꯌꯦꯛꯀꯤꯗꯤ ꯑꯁꯦꯡꯕꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯒ ꯏꯕꯥꯅꯤꯇꯪ ꯌꯥꯅꯔꯒ ꯆꯦꯟꯖꯕꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯨ ꯍꯥꯞꯄꯤꯔꯦ ꯅꯨꯄꯤ ꯑꯇꯩ ꯑꯇꯩꯁꯨ ꯍꯥꯞꯄꯦ ꯑꯗꯨꯅ ꯔꯦꯞ ꯇꯧꯏꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯕꯔꯗ ꯃꯣꯏꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯀꯣꯔꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯥꯅꯤꯁꯦ ꯏꯕꯥꯅꯤꯒꯤ ꯄꯣꯛꯁꯣ ꯀꯦꯁ ꯃꯣꯏꯅ ꯄꯥꯟꯁꯤꯜꯂꯛꯄ ꯄꯣꯛꯁꯣ ꯀꯦꯁꯁꯤꯁꯨ ꯃꯣꯏꯅ ꯀꯛꯇꯕꯤꯗ ꯑꯗꯨꯝ ꯄꯦꯟꯗꯤꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯔꯦ ꯑꯩꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯕ ꯃꯇꯨꯡꯗꯁꯨ ꯀꯛꯑꯣ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯑꯩ ꯀꯦꯁꯇꯣ ꯀꯛꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯀꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯌꯥꯔꯛꯈꯤꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯂꯩ ꯀꯛꯄꯤꯔꯛꯇꯦ ꯀꯦꯁꯇꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯀꯔꯤꯝ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ ꯏꯟ ꯄꯋꯥꯔ ꯑꯣꯐ ꯃꯅꯤꯅ ꯃꯣꯏꯗꯤ ꯃꯣꯏꯅ ꯊꯕꯛ ꯂꯣꯏ ꯇꯧꯈꯔꯦ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ 1 ꯋꯤꯛꯃꯨꯛ ꯂꯩꯔꯝꯃꯦ ꯄꯣꯔꯣꯝꯄꯥꯠꯀꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁꯇ ꯑꯗꯨꯗ ꯃꯣꯏꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯑꯥꯏꯑꯣꯗꯒꯤ ꯑꯣꯁꯤꯗꯒꯤ ꯃꯣꯏꯅ ꯂꯣꯏ ꯂꯩꯈꯔꯦ ꯄꯩꯁꯥꯅ ꯆꯥꯛꯀ ꯀꯧꯗꯅ ꯄꯨꯂꯤꯁꯇꯒ ꯆꯥꯛꯀ ꯁꯤꯟꯗꯅ ꯈꯣꯠꯇꯅ ꯃꯣꯏꯅ ꯂꯣꯏꯅ ꯇꯧꯔꯦ ꯃꯃꯥꯅ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯜꯂꯛꯏ ꯃꯇꯝꯗꯨꯗ ꯏꯆꯥꯅꯨꯄꯥ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯑꯩꯅ ꯍꯥꯏꯗꯣꯛꯑ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯁꯦ ꯊꯦꯝꯃꯛꯄꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯄꯣꯛꯁꯣ ꯀꯦꯁꯇꯨꯁꯨ ꯄꯣꯛꯁꯣ ꯀꯦꯁꯁꯦ ꯑꯩꯒꯤ ꯂꯣꯌꯔꯁꯤꯡꯒ ꯇꯥꯟꯅꯕꯗꯁꯨ ꯃꯣꯏꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯜꯗ ꯊꯣꯛꯏꯁꯦ ꯅꯨꯄꯤꯗ ꯄꯣꯛꯁꯣ ꯀꯦꯁ ꯊꯣꯛꯏꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯦꯅ ꯅꯨꯄꯥꯗ ꯀꯦꯁ ꯇꯧꯕꯅ ꯇꯧꯕꯅꯤ ꯅꯨꯄꯤꯗ ꯀꯦꯁ ꯇꯧꯕꯁꯤꯗꯤ ꯏꯟꯗꯤꯌꯥ ꯋꯥꯔꯜꯗ ꯅꯣꯏꯅ ꯑꯍꯥꯟꯕꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯀꯦꯁꯁꯤꯁꯨ ꯄꯦꯟꯗꯤꯡꯗ ꯂꯩꯔꯦ ꯃꯣꯏꯅ ꯀꯛꯄꯤꯌꯨ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨ ꯀꯦꯁꯀꯤ ꯃꯔꯝꯗꯨꯅ ꯑꯣꯏꯔꯒ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯗꯣ ꯆꯥꯎꯅ ꯉꯥꯡꯉꯦ ꯀꯤꯍꯜꯂꯒ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯒ ꯀꯦꯁꯇꯣ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯄꯨꯂꯤꯁ ꯇꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯀꯦꯁꯇꯣ ꯀꯛꯇ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯀꯦꯁ ꯇꯧꯔꯛꯑꯒ ꯅꯣꯏ ꯏꯃꯨꯡꯗꯣ ꯖꯦꯜꯗ ꯂꯣꯏ ꯊꯝꯃꯨꯔꯥ ꯑꯗꯨ ꯇꯧꯔꯥ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯅꯦ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯤꯁꯤꯡꯁꯦ ꯃꯣꯏ ꯑꯍꯟꯁꯤꯡꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯌꯥꯝ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒ ꯃꯨꯛꯅꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯇꯦꯡ ꯂꯧꯐꯝ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯂꯥꯏꯐꯁꯦ ꯋꯥꯈꯜꯗ ꯈꯜꯂꯛꯑꯀꯥꯟꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯀꯥꯟꯗꯨꯗ ꯂꯥꯏꯐꯇ ꯑꯣꯏꯅ ꯊꯥꯒꯠꯆꯔꯝꯕꯅꯤ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩꯉꯣꯟda ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗꯁꯨ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩ ꯖꯁꯇꯤꯁ ꯐꯪꯅꯤꯡꯉꯦ ꯃꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯄꯥꯁꯦ ꯀꯔꯝꯕꯅꯣ ꯇꯝꯕ ꯉꯝꯗꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯗꯧꯅ ꯇꯧꯔꯛꯑꯒꯗꯤ ꯅ ꯈꯜꯂꯀꯥꯟꯗ ꯋꯥꯈꯜꯁꯦ ꯇꯨꯡꯒꯤ ꯁꯥꯡꯅ ꯈꯜꯂꯀꯥꯟꯗ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯒꯦꯅ ꯀꯨꯏꯅ ꯈꯟꯊꯔꯀꯥꯟꯗ ꯊꯥꯔꯛꯄꯅꯦ ꯏꯃꯥ ꯏꯄꯥ ꯐꯥꯎꯕ ꯃꯔꯥꯟ ꯂꯩꯖꯗꯕꯗꯣ ꯃꯣꯏꯅ ꯄꯨꯂꯤꯁꯇ ꯐꯥꯖꯤꯜꯂꯒ ꯊꯝꯃꯒ 1 week 2 weeksꯃꯨꯛ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ ꯃꯣꯏ ꯀꯩꯝ ꯈꯪꯖꯗꯕꯗꯣ ꯅꯣꯡꯃꯩꯅ ꯅꯝꯃꯒ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯒ ꯀꯣꯔꯠꯇꯁꯨ ꯏꯃꯥꯒꯤ ꯃꯁꯝ ꯐꯥꯎꯕ ꯆꯤꯡꯉꯒ ꯃꯣꯏꯅ ꯐꯨꯈꯤꯕꯅꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤ ꯈꯪꯉꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯨꯕꯗꯒꯤ ꯃꯥ ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯁꯨ ꯄꯪꯉꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯏꯄꯥꯗꯁꯨ ꯐꯨꯈꯤ ꯃꯣꯏꯅ
moina tasengna khoise kaim paisa paidre lairaba nangaba imungna kaim tawba ngama oina usittaba dudi tawhaningde akhoi ju mi ni nungaitaba ahauba hautaba nungaiba loi khangini yam hanthana mingonda yengba dudi yenghaningde aduna maram adugi maram mayam aigi thoiba thodok mayam sina sune gi ima hujik ima laikitre chahi ani muk sure ai har natte ko aina nga ije waroi potsu pubire phajana jo themaga thambire pamdragadi kaidobagi waroi potto pubiramino matamdu dum pamdre khotre na hanaman wari sanabata haibiramadi kaitoge hojikta moina khoi je kaim leitana usitana yam tawe ai khallura kane pen khangde hojikse mangga taibangra khanba amta khangdre mana hojik cheliba nupi dusu wari se khangbra khangdabra khangde kwa kai thel dei ni di hai moido manipur daga hong oi kolkata daga hong ni hai nei tai dumaina ai hojik waroi pot pu bagi nambol da ai club da che chang ina bagi proof loi leiri mamangda su ma je nupi ama su chelura male nupi ama su chelure ai mamangda su mas nupi paisa agi da makta hojik ma cheliba nupi ju yara ije ai nga ine su yam ibani gi wari kana khangdaba leirige manipur da nang na te world da hire je world da bani gi wari khangdaba kanam leite do nupi masana yaraga cheliba nupi ju angakpa phawe karamba nupino mai karama kala jadu tora themaga chen halira su khangde